Nongmada Mioi 33Gi Changda Dengue positive Oirakli. Dengue gi case hengatlakliba asigi yenglaga miyamna cheksinba mathau tai haina sapam ranjan na phongdokre. Manipurda dengue positive oibagi chang khangwang wangkhatlakpaga loinana September 12 faubada fangba record ki matung inna chatliba tha asida Mioi 513 dengue positive oiba thengnakre. State Malaria Officer dagi fangba paugi matung inna Nongmada Mioi 33Gi Changda positive Oirakli hairi. Fibam asi laksin naba laingakna akan mathabak paikhatlabasu laksin bangamdri haibiyai. Hiram asigi matangda state laingakna miyamda cheksin naba khanganbasu leire. Chahi asigi August amadi September thada dengue case hengatlakpa asida miyam pumba laina asi naraktanaba isa na cheksin haningi. State asida dengue case zero oinaba pandamda State Health Department amadi National Health Mission gi mit makada laina asigi source reduction program pangthoktuna lakli. Masi miyam gi mateng yaudana mai pakpa ngamloi amadi aikoi isa gi ithau ni khallaga mipum khudingmakna health workers singda mateng pangbiu haina state asigi medical health and family welfare gi minister Dr. Sapam Ranjan na Manipur gi miyamda pauze lakli. Lamfel gi RD wing da pangthokiba paugi mifum amada Dr. Sapam Ranjan na makhatana haikibada health department gi grassroots level da thapak tawriba asa worker amadi anganwadi worker sing fauba sizinaduna dengue sandoiba kang sing leifam leitana ba source reduction program duna lakli. Mamang chihiga yengnabada case masing hantharabasu laingaki pandamdi lamdam asida dengue case amata leitaba haiba asini. August thada punna Mioi 195 dengue positive oiki. September thagi oina punna Mioi 212 positive oirakpa asina miyamsu cheksina leihanningi. Amadi healthcare services ki Mioi singna laina asi ngakthoknaba hotnariba sing asida miyam gi mating chawna mathau tai. Lainga ki maikaidagi su state malaria officer amadi state director gi makhada paikhatpa yaba source reduction program sing leptana chathari. Asuk kanna hotnajaba asida dengue positive oiraba matung kari tawgani khangnanaba call tawrubada pairaktaba fau yawba asi aduki matik laibak thibani. Isa gi yumda kang marum koksan fam lairabadi imungi Mioi amana sengdokpasu mathau tai. Maramaduna miyamna nadri aigi imung nadri haina laithokpa tawbiganu yariba makai yum amadi laikai akoibada chendaba ising tungsin biganu haina Minister na miyamda pauze lakli. Nakala maromda paugi mifamadu saruk yakiba State Malaria Officer Dr. S. Priyokumar na haikibada hauzik faubagi oina Imphal East amadi Imphal West ta positive case wangi. Dengue ngakthoknabagidamak fogging kapthoi adumakpu masina laina asida chada chama ngakthokpa ngamgani haiba leite. Fogging kapthokiba mafamda kang mapi sikibadi yai marumdi manghanba ngamdabana dengue laina sandokiba mafamda kang hida kapkhrabasu anauba anaba singtho Maramaduna yariba makai kang marum koksen bayaba ising tunghan biganu haina fongdoki. Paugi mifamaduda health director o sanahanbi amadi tongan ba official sing saruk yaki.